अहानबदा मरुइबा पाव lai lam thokpagi batangda nongmagi oiba khana nainabagi mifam ama umang lai kadma pun maluf okal na senduna pangthokre amadi maitai irol iek loina silon apun baluf Assam Guwahati panana Assam da maitai mek tambiba hokre khurumjari Am-Istv gi paw mieng tabir bisingbu taram nokjari hoji paw sadon pizari lai lam thokpagi matangda nongmagi oiba khana nainabagi mifam ama umang lai kanba pun baluf okal na senduna palace compound laiba lup asigi office ta pangthokre thoram badu da moderator oina Manipuri University of Culture ge assistant professor Dr. T.S. Ruhichan ga loidana Uttarakhand sana konongi pena hanjaba and warchan lining tho sana mahi temple board ke amaibi asupi elangwam isai hanbi amasung okal gi general secretary mutum maniton maitaina resource person sing oina sarugya ki mutum manitona handak state asigi tongan tongan mafam da pangthokba harawbagi lai lam thokpagi thoramda pamdaba thokdok khara thoki haiba thokdok seng asi karidagi thokpano haina ukalgi maikaidagi thigaluba matamda lai lam thokpagi thoram asida mana pamba mongda tongnabadagi ayamba oiramki maru oina ukalna sendara pangthokpa mera mifamgi warepki wangwada lai committee amadi lai puriba sengna pangtok da torokpadagi oiramki asigumba asobe kya se makatana thoktanaba kari karamba thabak thoram sing pekhatlakbadi packet kadabani haibadu packet kadabani haiba adu mifam asida yamna taret tara thokna khana nainagani masdagi lakpo ware badu ukalna handak pangthokadaba mera mifamda amuk hana pangthoktana khanaraba matungda mathang sahida pangthokadaba lai harawbagi thoramda makatana pamdaba thodo amata thondana lai harawbagi lamadu chumna pangthok hanaba honaragani haiki horokfam magi top sab sab mafam ama leiji haitare wari mafum amaga sabona mafum ama tongana leigini maduda laisina harawing manungda chatseraga wari ga yaw mafam ama oigera natragana khungi kudongchada mafam amada tongnabu masi matangda masigi lailam thokam se sab chaba sida focus hamse hoi taibong chasing leitini khungi taibong chasing khungi matangda hoi imdo ibento ani duna mafam de sala ngale le muni ko adui mafam du na hona na ninchang mo ida makta apoi saban na poko na tan ba ta ni marudi mana matam mai sidale la mi ko habadu ninchang na ida makta khoyum la ya punam pupuraga adu da haraw mo thoi ka ba ni hana Maitai irol iek loina silon apun balof Assam Guwahati panana senduna Sri Sri Radha Govinda Mandir Kekura Nagar Dispurda Maitai mayek tambi kibagi hanba tangka ki certificate yanthokre certificate yanthokpagi thoramada Milal Guwahati panagi president Dr. M. Gopal Singha Milal Assam gi president Seram Herajit Mandop committee gi president Yumnam Thambal Milal Guwahati panagi advisor Huidrom Prem Kumar vice president Ngangom Proval Susaruk Yaki Thorongi Wahogdo Piraduna Milal Guwahati panagi secretary Karam Punsina Ekoigi Lord Amasung Mayek Assam Ringakna Sakhang Birakpa si Ekoigi Laibak Yamna Pabani Aduna Guwahati gi Manung Chana Ladiba Maitai Ichin Inaw Singna Maitai Mayek Hainaba Tambiu Haiki Seram Herajina Assam da Choina Kundarabasu Ekoigi Lon Iek Amadi Ina Sakhanaba Honaminasi Haiki Milal Guwahati panagi president Dr. M. Gopal Singhana Guwahati gi manung dalariba lekai singdasu maitai mayek tamnaba honaragani masida miyamnasu mateng pangbiu haiki thoramaduda ahanba face tamkiba mahiroi kunda certificate yanthoki loinana anisba face ki oina mahiroi 15 da maitai mayek tapi tanbiba hodoki Aikoigi Yaifalamjing Lof Singa Mathak Imphal na Sahi Kudingi Pangthoktuna Lakpa Bosem Mamadi Kosem na Loba Class 10 amasung 12 ke examination da Hiyanglam Kendra amasung Wabugai Kendra gi manung da laiba high school amadi higher secondary singi manung da mark wang na fangba amadi CGPA wang na fangduna pass torok laba mahairoi singbu punging thogatuna taram opagi thoram school asigi recreation hall da pangthokre thoram aduda Kosem gi chairman Takhelambam Ojit DMU gi VCE Chan Babu Elangmam Ranjit Mayambam
Jayanti Kumar, Elangwam Somrendo, Principal, Elang Kaina High School, Thongnaugjam James, Administrator, Iramdam Mahikol, Irungbam Romes, ADL English School, Mayangbam Bhorot, Principal, Wabuga Higher Secondary School Amadi, Elangwam Iboyama, President, Aikhoigi Yaifalang Jinglupna, Akanaba, Mitonglen Singh Oina, Saroyaki. Taramadida, India gi Women Football Team gi goalkeeper Oiribi Elangbam, Pantoi Busu, Harau Tiam Opogaluna, Akanaba, Kodol Pot Piduna, Ikai Kunabasu Utki. Tongan Muishingna, Kapirak by Award Contraning Toy, Yang Topagi Taramadida, Kendra Ania Sigi Mahiro Singh, Parents Singh, Oza Singh Amade, Lamdam Adugi, Saknairaba, Yakasu, Saroyaki. Knowledge haibasi khaktanatana knowledge sibu magun happy basi skill ni knowledge amasung skill sibu magun happy basi holistic human being amagi character building will power effort adugi mayam sina akoigi knowledge sigi magun si amona happy bani knowledge khaktana akoigi prithvi sida asoba ruler ama oiba asoba society ma sempat basi knowledge khaktana yaraktraba aduna modern day education sida akoina knowledge skill, attitude, habit, haiba mayam si pulap punsil lakanda aikoina holistic education haidana aikoina prithvi pham punamakta education system sa domaina transform tawrine. Kaksing district ke Langmaidong CD block ki makhada laiba Mayang Lamjau Gram Panchayat ke Mahatma Gandhi National Rural Employment Guarantee Act MGNREGA Lisangani Kudite Kulumdoi amasung Lisangani Kulumdoi Kunmari Loinana Pradhan Mantri Awas Yojana PMAY Gramin Lisangani Kunmatri Kunitoi amasung Kunitoi Kulumdoi Kunmari ge Social Audit Gram Sabha ama Lamjau Mayai Laikai Community Hall da pangchokre Mayang Lamjau Gram Panchayat ki ex Pradhan Uri Kimbam Jogesona Mifamapu Iduna Pangtokiba Social Audit Gram Sabha da Mayang Lamjau Gram Panchayat ki Administrative Committee ki Chairperson Uri Kimbam Narjit Luang Ward Member Singh GPSC ki GRS Sirom Dhiren PMAY Zigi ADEO Sandam Milan SO M Biken District Social Auditor TS Santikumar Social Audit Coordinator Thangjam Ria GPSC ki Job Card Holder Singh PMAY Gramin ki Beneficiary Singh Club Organization Maira Paibi ki Miyoi Singh Saroyaki Manipur Social Audit Agency MSAA ki Kangbuna Haukiba Tang Taretagi Mathakta Paliba Thabak Singh Asigi Social Audit Toraba Matungda Social Audit Gram Sabha Asi Pambani Haina Mayang Lamjau Gram Panchayat ki Administrative Committee ki Chairperson Uri Kibam Narjit Wang na Haiki Mipamatuda District Social Auditor TS Santikumar na PMAY Gramin Lisangani Kumar Kunitoi Amadi Kulumdoi Kumari gi matangda Beneficiary Singna First Installment Lokthokraga Yum Saramdaba Singh Sabinaba Amadi Second Installment Phangba Amadi Phangdaba Singh gi matangda Beneficiary Singha Interaction Program su pangthoki Koina yum sauna piyo paisa se bawda yum saning de tarade government pire belu palam sing utra se amona hangalroi da paisa ne sigi paisa se hairiba panchayat da nu yum kya ledi yum sadaba lairaba kya ledi toga si pire ba mi se si bawda lobu si haijalakra gadi adu last di sinaba haitra min nang paisa do thingalo natraga na nang jail da leiro haira ne Tim Samaga Mafutramanga BPM gi ahan Mapokumon ga Mari Lenana Imphal Run Lisangani Kunmanga Pangchokre Run Aduki Kilometers Tara Taruki category da Tidium Ground gi Horaga Utlo Fawa Cheluraga Halake Kilometers Manga gi category da Tidium Ground gi Imphal Airport Fawa Chenke category Animakta Athlete Chahum Rom Saroyaki Thoromatu Saroyaki Basing Opagi Thoramda Yaski Director Dr. Mayangbam Bheto All Manipur Athletic Association gi Secretary Ito Tongbram India के fastest Ironman Indian Army personnel Bitan Rukram Tim Samag Mafutramanga BPM के petrol member Bikram Rukram न चिंगबा सरुयाकी थोरमदुदा Dr. Vetona लारिक तंबा लोइरकपदा ngairiba naharun singna punsilaga pangthokliba thoram masina mioi khudimak sanabagi ihogda janghan ningbagi apamba pohanba pohali
ꯌꯥꯁꯅ ꯁꯤꯟꯅ ꯄꯥꯡꯊꯣꯛꯄ ꯌꯨꯊ ꯃꯦꯂꯥꯗ ꯇꯤꯝ 195 BPM ꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯒꯅꯤ ꯍꯥꯏꯈꯤ common purpose, common cause theme youth awareness, youth empowerment, youth engagement. Yuva Connect Viksit Bharat Nehru Yuva Kendra type of way NSS cells even Department of Youth Affairs and Sports. Sivan Kusalakana Naha Sum Mumbai kan sana hari nasa like kangau nang libu map that they take over that common cause community service that combine engage with the game sai combine hasang kana lagi the highway bike sejala se mayam pun maka support awal koi atung da maka tarak da team 195 BPM selap ba rong sing mai ba ko view Paugi Makthana Tianba, Bremtang Lozari. Chahi nifu hena babina haiba maming asina anala yengi lamda thazaba quality leiba amadi checking na honabagi khudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangjil thaduna lakli hojika muk makhata na changsilaktuna mayamgi mafam da khodol tamjari babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijeri babina multi speciality hospital amadi AOI babina specialty hospital da clinical training fangbiu expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oireba institute sing da thabak tawbagi khudong jaba su pizari hauzik admission hojare suknatagi sit nipu khaktani ahan balakbada khudong saba pijagani babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Offer Canberg Industries Thamabun Mesnam Lekai opposite DM College ta leibana July 13 dagi kunmanga fawa yamna chawraba offer mam pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberg ta school college seminar workshop sports air bag traveling bag rank ona chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmak ki apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007-900794 or 9611609611. Honglakliba punsigi lambi sida araiba chaba yaba makhai sashinari aduna hidak langthak kayam chadaba yarakte sashiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break mutung ta taram no moksari makhataba pawda Singjame Assembly constituency ki MLA Yumnam Kemzan gi miyeng makhada Kendra sigi lera konsang sing luna nana thamnaba pandamda leptana chatharakba social service ki sarok ama oina Nambol Mapal Road Manipur College ki maning thakpada horiba napi sing nang sing amadi pisum thong da phamliba kaithel dagi hundorakpa amonpa sing sangdokpagi thorama mapang chokre MLA gi miyeng makhada singjamai mathak ta leiba jinga mathak Young Learners Club College Road Youth Development Association amadi Ngakrapa Lerak Development Association ga puna khusal maduna sis sengbagi thabak adu pangthokibani sis sengbadu da jinga mathakta leiba maira paibi chingsu asawa thodang loduna sarok yaki sis sengbadu da Kendra gi MLA Yumnam Kemsan amadi ward member taramanga gi corporator TS Bangkim Chandra su laktuna yangsanki
ꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯄꯤꯖꯔꯤ ꯂꯥꯏ ꯂꯝ ꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯄꯨꯟꯕ ꯂꯨꯞ ꯎꯀꯜꯗ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯑꯁꯥꯝ ꯒꯨꯋꯥꯍꯥꯇꯤ ꯄꯅꯥꯅ ꯑꯁꯥꯝꯗ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯤꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ